Israel amasung Hamas ki lanfam hena pak chawthorakli. Gaza Strip hairiba mafam asida hauzik Israel gi maikeidegi atopa country-singna tharakpa polamsing amasung mafam asiga chatok chasin tawba asi mapung fana thingjinduna thamlibani. Israel gi athingba asi leina Jordan gi Air Force singna Gaza gi stripta paisinduna mafam asida darkar oiriba medical gi oiba polamsing amasung sinjaksing supply tawkhre. Lanfam asi haugrapa matungda hauzik Gaza Stripta leiriba misam prajasing asibu mating pangnabagidamagta aid-ki oiba polam kaya ama country-singna tharakpasing adu Israel-ga negotiate tawraba matungda thengkhang anirak ahumlakta khakta thajinba nattana atopasingdi hauzikma Gaza-da changhandana leiribani. Masina maram oiduna hauzik Gaza shahar asida lanjenduna leiriba miyoising asigi darkar oiriba chana thaknaba amasung nongmagi punsida mathau taba polamsing asi leitebagi yamna chawba awaba amada miyoising asi lelibani. Asumna athingbasing asi thamjinbana maram oiduna Gaza shahar asida leimaida chatpa yadabana maram oiduna Jordan gi maikeidegi makoigi aircraft sing sizinaduna nongthaktagi makoigi polamsing adu airdrop tawba haukhre. Jordan gi air force sing aduna maru oina KMda leiriba miyoising aduki chanabagidamagta chinjak amasung asok apanba leiriba miyoising aduki darkar oiriba medical gi oiba polamsing adu hospital singda thadaki. Mathangdana hauzik soknariba lanfam asida yamna ngakpa amasung yamna kiningai oiba thawdo amakhakta Israel gi minister amagi maikeidegi hauzik Gaza da leiriba miyoising asi Ireland natragana desert singda chelhauro hauzik Israel gi maikeidegi nuclear weapon sizinaduna Gaza da attack tawragani haiba statement ama phongdokhiba leikre. Wafam asi phongdokhraba matungda Saudi Arabia gi government amasung leiriba atopa malem asigi country kaya amadagi Israel gi wafam asibu yaningdaba yamna kanna phongdokkhre. Asumna irang asi sakhwalakraba matung amasung country kaya amana miyang changlaknaba matung asida Israel gi hauzik leiriba leingaki maikeidegi wafam adu phongdokliba Israeli minister adu suspend tawkhre. Israeli Prime Minister Benjamin Netanyahu gi maikeidegi mahaki minister amana phongdokhiba wafam adu karigumba hauzik soknariba lanfam asiga mari amata leinate amasung madugumnaba plan amata Israel lengakna tawbasu leite haiduna phongdorakli. Israel na hauzik Gaza gi matakta chatariba lanfam asidi international law gi matung inna yariba makai misam prajasing sokhandana makoina target tawriba Hamas militant group sing adubu khandoktuna makoibu loisinabagidamagta yamna cheksinna honaba operation amani aduga lanfam asi hauzik loisinbagi wafam leite haiduna makha takhi. Atopa thawdo amakhakta hauzik leiriba Israel amasung Hamas kagi lanfam asiga mari leinana Anthony Blinken gi West Asia gi oiba khongsat asi chatlingagi tanja asida Turkey da leiba US ki military base amakhakta pro-Palestinian oiba protester kaya ama Thomjinkhre. Turkey da leiriba US ki Incirlik hairiba airbase asida nuclear weapon yauna aduki matik yamlaba mamal yamba khulai kaya ama leiri. Hauzik fawbagi oinadi mafam adudagi khulaina chingba lawkhibagi oiba wafamsingdi leite adubu NATO country amasu oiriba Turkey da leiriba US ki aduki matik yamna chawraba military base amada asumna miyamsing thomjinba haibasi yamna chawba development amakhakni. Masini hauzik fawbagi oina leiriba development sing asi mathangi anauba update amada amukka hanna thengnarasi.